Hello everyone, ngasi aina puduna laklibasi hangamga ngaga agi imana takpibagi mawngda jamna simple, tasty, healthy adu recipe ni asom sina usoi eromba. Usoi asisu aina fridge da futoktuna tha mamangda thamba adugi usoi ni to thongba ngasi gi eromba matamdadi ekdam fresh oina mahawdo lay. Aina local nga half kg laure nga si asumai tawdana ay khang asida fry tawre market tagi hangam just jamna fresh oiba hangam chara mongni to adu hangam kg half kg pujarei hangam half kg sorry hangam mapun namakak half kg mate hangam mapun namakak nga sina half kg haga do se hangam se asini jamna fresh oiba lupa kun pi asigi bandal macha asida haibati mapun nama hangam mapun nama on rupees 20 rupees the first batch I think ngagi batch se ani thokna ngaujari ahanbagi batch ai fry tawa loire aduga hoji ani suba batch asi fry tawgani nga se rauni rau machani half kg lumni rau macha se sumai tawdana nga fry tawa loire nga asida ina thongbada sijanari base tomato ama masagi hangam do somna phadigom moroga tekpa adagidi onion amakak tilhaw amakak loire asina to methi khajitang hapchalle methi hapagi matungda aina asida tilhaw hapchalle tilhaw sisu macha mani yamna chawba mate haibadi yamna masala yamna yawdana adum thongba akogi hangam ku thongduni aina thongjari base hoji asida ai hoji tomato amakakna thami base hapchare yamna chamna healthy way da thongbani. This recipe is very simple but very tasty. As learned from my mother. Asiga hajik machu hapchalle turmeric powder hapchalle will not provide any chili powder asida morok asuba haptoy morok atekpa khara hapiba khara ka aga hapisina loire morok khajitang horen kona hapkani atekpa hajik hangam se fajana chamna ga thamlaba hangam se add tawjari anouba hangam thokpase yamna hawsu hawi ay hangam ase ngagi makok amase half tawna kakpase asi fry tawjabase asiga ay ngaujagani ngahak aduga makhumse khatang tightly tama oidana makhumje khumgani khummaga thamjagani thum mahau changi matungina khara hapchalle khara yangna sumunbada mateng pangi masina ngahak nominaraga minute taruk taret muk hele nominari base tugai makhumse asumai tawda khajikang tight hoga ai sumai tawda khummaga thamjare asomgi nakandana aina tawri base usoi eromba process ni usoi eromba process asida aina somda ngari ga morok atekpaga somda tomato ama alu macha ama khak aina happy asigi aigi usoi se asigi bamboo shoot che hoji add tawjari asida aina usoi se fridge da thamba fridge da futlaga thamba usoi ni aduna ai hanna chamdre thama muk faraba akogi soijingumnadi oide mase usoi se abdi mai original mong da oi sinba su oktaba aduna asida usoi nasagi ai ngari se nganma matamda ai nga fried fish amakak aina hapase kaproktana amuko mulok thok hapchanjari add tawjari horen erombada khara hawbi henabagi damakta
nga makhumse mai lidse hangdoga hojik asiga ai ising ngasagi fry tawba nga sinje add tawragani ising ase lumthoktuna thamba hot water ni. I will be adding the hot water here and the fried fish pieces also I will add. Again I am saying here I have not added any chili powder, only green chilies, and in masala I have added turmeric powder, methi a bit, 1 onion, and in hangam ga ina maki supplement hai tar hangam ga ti add tawri base ina tomato ma add tawre asumai tawdana ising asaba se add tawre aina ngasai digi thonglei base minute 15 muk sure nga ngauba gi maki matam se laudabada asumna ai minute 9 muk makhum se sumai tawdana boil tawrabagi matungda ai sida sida jira powder khajitang I add tawri yamna hauba matamge hensang ni maki nungsiraba aroma ma jam nungsiba manam pudokle ai hojik fadigom sisu anouba matamge thokpani na fadigom se yam nungsiba manam asiga morok atekpa morok mapum ani khak kaaga hapchalle aduga fadigom khara sumai tawdana ai chaisalle mathakta asomdasu ai pressure cooker gi se city ahumga kamhalbagi matungda ai lathokle alu ai sida habliba usoi sidi mamangdagi su mullabani adusu aina maksu punna phutminare atai singsiga usoi se asida make asinba soyingi natraga soyingi duguma looks like adugi mong oide mahana futlaga ina fridge tha amamuk thambagi matunga masi puthoga hanna irombani mahaudi jamna sumaina tawna eromba usoi eromba se jamna hawi bamboo shoot eromba, a very unique Manipuri recipe, a very unique, very tasty. Sina aina siga hapliba nga matum fried tawba se ngan basiga hapchalaba se maksu jamna soft oire aduga make manungi fry tawgibana masana su almost mullabani adu amkomu ngari siga ina punna tiffin macha sida pressure wire manungda futpa matam siga nganba matam jawgibani na maksu jamna soft oire to nga gi piece sigi manungda jawriba maru singdo ina sumai tawdana lokthokchari ai yamna haijaba nate mayamgi nungsiba mayamgi support aduna ai hobby ama oirugubadagi hairasu haitrabasu sum uningmadagi sumuchabani mayamgi views mayamgi likes and also mayamgi comments singna igonna sum anau blog puraknabagi damakta aigonda courage pb aduna sum puduna lakpani ai usoi eromba loire asiga ai asida lastly ai asida khadigom amashu tilau macha amakak ani se punna hapchari amna haugadaba mong oire asumai tawdana aigi ngasigi blog on usoi eromba and hangam thongba loijari. Thanks a lot from my hobby and my chakum. Mayambu hanna thagachari aigi channel asibu view tabi khurumjari.